ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯦꯔꯤꯅꯥ ꯇꯣꯟꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯏꯕꯦꯅꯤ ꯀꯧꯕ ꯑꯍꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯅꯤꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ, ꯃꯆꯥꯁꯨ ꯑꯃꯠꯇ ꯌꯥꯎꯖꯗꯦ꯫ ꯌꯨꯝꯗ ꯃꯊꯟꯇ ꯂꯩꯕꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯏꯕꯦꯅꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯁꯣꯛꯇꯨꯅ ꯉꯝꯗ ꯌꯥꯟꯗꯨꯅ ꯃꯥꯡꯒꯣꯜꯗꯥꯔꯤ ꯑꯗꯨꯗ ꯇꯞꯅ ꯊꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯁꯨ ꯊꯣꯏꯕꯤ ꯀꯧꯕ ꯂꯩꯁꯥꯕꯤ ꯑꯃ ꯀꯣꯟꯊꯣꯡꯗꯒꯤ ꯏꯕꯦꯅꯤꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯗꯨꯅ ꯆꯦꯜꯂꯛꯏ꯫ "ꯑꯕꯣꯛ! ꯑꯕꯣꯛ!" ꯏꯕꯦꯅꯤ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯂꯒ, "ꯍꯩꯃꯥ! ꯏꯁꯨ ꯊꯣꯏꯕꯤ, ꯀꯩꯗꯧꯔꯦ? ꯏꯁꯨꯅ ꯀꯟꯅ ꯆꯦꯜꯂꯛꯏꯁꯤꯕꯣ?" "ꯑꯕꯣꯛ, ꯁꯤ ꯑꯩꯅ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯕꯣꯛꯅ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯄꯨꯔꯛꯄꯅꯤ ꯁꯤ." "ꯏꯁ! ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯤꯗ ꯏꯁꯨ ꯊꯣꯏꯕꯤ, ꯀꯔꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯔꯛꯂꯤꯕꯅꯣ?" "ꯁꯤꯕꯨ ꯀꯥ ꯌꯥꯝꯃꯤꯅꯣ ꯑꯕꯣꯛ? ꯌꯥꯝꯗꯕꯅꯤ꯫ ꯑꯗꯣ ꯑꯕꯣꯛꯄꯨ ꯆꯥꯛ ꯆꯥꯔꯕꯣ? ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯒꯦ?" "ꯁꯧꯒ꯭ꯔꯤ ꯆꯥꯏꯌꯦ꯫ ꯉꯔꯥꯡ ꯏꯁꯨꯅ ꯄꯤꯔꯝꯕ ꯌꯣꯡꯆꯥꯛꯇꯣ ꯑꯗꯨ ꯑꯃ ꯁꯤꯡꯖꯨ ꯁꯨꯔꯒ." "ꯑꯣ, ꯑꯗꯣ ꯑꯕꯣꯛ, ꯍꯣꯔꯦꯟꯗꯤ ꯑꯕꯣꯛꯀꯤꯗ ꯑꯩ ꯆꯥꯛ ꯆꯥꯗꯣꯏꯅꯤ꯫ ꯏꯃꯥꯅ ꯍꯣꯔꯦꯟ ꯉꯥ ꯌꯥꯝ ꯐꯥꯔꯛꯀꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤꯗꯣ ꯉꯥ ꯌꯥꯝꯅ ꯑꯣꯜꯂꯦ ꯍꯥꯏꯌꯦ꯫ ꯍꯣꯔꯦꯟ ꯑꯕꯣꯛ ꯏꯕꯥꯅꯤꯒꯤ ꯑꯆꯧꯕ ꯑꯃ ꯄꯨꯔꯛꯑꯒ ꯊꯣꯡꯉꯒ ꯆꯥꯊꯣꯛꯁꯤ." ꯏꯕꯦꯅꯤ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ꯫ ꯑꯗꯨꯒ, "ꯏꯁꯨ ꯊꯣꯏꯕꯤ, ꯑꯕꯣꯛ ꯆꯥꯅꯤꯡꯗꯦꯗ꯫ ꯅꯪꯒꯤ ꯃꯃꯥꯒ ꯍꯣꯔꯦꯟꯅꯦ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯊꯣꯛꯎꯀꯣ." "ꯇꯜꯂꯤ ꯇꯜꯂꯤ. ꯑꯩꯗꯤ ꯍꯣꯔꯦꯟ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯆꯥꯗꯣꯏꯅꯤ꯫ ꯑꯕꯣꯛꯁꯨ ꯍꯣꯔꯦꯟꯒꯤ ꯃꯔꯣꯏ ꯃꯄꯥꯡꯒ ꯁꯦꯝꯃꯝꯃꯨ꯫ ꯍꯣꯔꯦꯟ ꯑꯩ ꯂꯥꯛꯑꯒ ꯊꯣꯡꯒꯠꯄ ꯌꯥꯅꯕ ꯀꯣ ꯑꯕꯣꯛ, ꯑꯩ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯀꯟꯅ ꯆꯦꯟꯈꯤ꯫ "ꯏꯁꯨ ꯊꯣꯏꯕꯤ, ꯇꯨꯅꯤꯀꯣ, ꯇꯞꯅ ꯆꯠꯂꯨ, ꯁꯣꯛꯀꯅꯤꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯤꯕ ꯊꯣꯏꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯏꯁꯨ ꯊꯣꯏꯕꯤ, ꯏꯁꯨꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕꯅ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯁꯨ ꯑꯣꯏꯅ ꯐꯪꯖꯒꯦꯀꯣ ꯏꯁꯨ ꯊꯣꯏꯕꯤ." ꯑꯁꯤ ꯈꯟꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯁꯣꯝꯗ ꯍꯥꯏꯕꯤ ꯑꯌꯨꯛꯇꯒꯤ ꯆꯠꯂꯒ ꯉꯥ ꯌꯥꯝꯅ ꯂꯛꯇꯕꯗꯨꯗ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯀꯟꯅ ꯁꯣꯜꯂꯤ꯫ "ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯕꯣ? ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯏꯟꯖꯤꯡꯕꯕꯨ ꯉꯥꯅꯦꯅ ꯄꯨꯛꯂꯥꯎꯕꯤ ꯈꯨꯕꯥꯃꯨꯛꯇꯪ ꯆꯥꯎꯕꯁꯤꯒ ꯉꯛꯈꯥ ꯈꯔꯁꯤꯗꯒꯤ ꯍꯦꯟꯅ ꯂꯛꯇꯦꯃꯤ ꯑꯩꯗꯤꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗꯨ ꯇꯨꯝꯊꯣꯛꯂꯒ ꯌꯦꯠꯂꯣꯝꯗ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯊꯛꯇ ꯌꯦꯡꯈꯠꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯤ, "ꯂꯥꯏ ꯏꯕꯨꯡꯉꯣ, ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯔꯣꯏꯕꯅꯤ꯫ ꯉꯥ ꯑꯆꯧꯕ ꯑꯃꯔ ꯑꯅꯤꯔ ꯂꯛꯍꯟꯕꯤꯌꯨꯀꯣ." ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯂꯥꯏ ꯃꯍꯥꯛꯅꯁꯨ ꯌꯥꯕꯤꯔꯤ꯫ ꯉꯥ ꯑꯆꯧꯕ ꯑꯃꯅ ꯃꯔꯨꯝ ꯄꯤꯛꯊꯅ ꯌꯥꯎꯕ, ꯑꯃꯅ ꯌꯥꯎꯗꯕ ꯑꯅꯤ ꯂꯛꯏ꯫ ꯍꯥꯏꯕꯤꯁꯨ ꯉꯥ ꯑꯅꯤ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯅ, "ꯏꯁ! ꯂꯛꯏꯅꯦꯍꯦ, ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯤꯗ! ꯏꯃꯥ ꯏꯕꯦꯝꯃ, ꯋꯥꯕꯒ ꯂꯣꯏꯅ ꯍꯦꯛ ꯐꯩ꯫ ꯅꯨꯡꯉꯥꯏꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥ ꯑꯗꯨ ꯕꯥꯔꯇꯤꯟ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯏꯟ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯗꯨꯝ ꯊꯝꯂꯝꯂꯒ ꯌꯨꯝꯂꯣꯝꯗ ꯀꯥꯔꯛꯏ꯫ ꯌꯨꯝꯂꯣꯝꯗ ꯁꯨꯝ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯅꯥꯎꯄꯤ ꯊꯣꯛꯄ ꯑꯃꯒ ꯍꯦꯛ ꯊꯦꯡꯅꯩ꯫ ꯉꯥꯟꯕꯤꯅ, "ꯍꯩꯃꯥ, ꯏꯆꯦ, ꯉꯥ ꯐꯥꯔꯨꯔꯤꯕ꯭ꯔꯣ?" "ꯍꯣꯏꯅꯦꯍꯦ, ꯉꯥ ꯐꯥꯔꯨꯏꯅꯦ꯫ ꯏꯁ! ꯋꯥꯈ꯭ꯔꯦ꯫ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯣ ꯑꯩꯕꯨ ꯄꯥꯠ ꯃꯌꯥꯗꯗꯤ ꯏꯆꯦ ꯎꯔꯝꯗꯒꯨꯝ ꯇꯧꯏ꯫ ꯀꯗꯣꯝꯗ ꯐꯥꯔꯨꯕꯅꯣ ꯏꯆꯦꯒꯤꯁꯤꯕꯣ?" "ꯑꯣ, ꯑꯗꯨꯕꯨꯔꯣ, ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯣꯝꯗ ꯐꯥꯔꯨꯕꯅꯤ." "ꯍꯣꯏꯅꯦ, ꯑꯩꯅ ꯏꯆꯦꯁꯤ ꯄꯥꯠ ꯃꯌꯥꯗ ꯎꯔꯝꯗꯦ ꯍꯥꯏꯗꯨꯅꯦꯕ꯫ ꯑꯗꯨ ꯏꯆꯦ, ꯑꯩ ꯏꯆꯦ ꯊꯦꯡꯅꯕꯁꯤ ꯌꯥꯝꯅ ꯐꯔꯦ꯫ ꯏꯆꯦꯗ ꯋꯥ ꯈꯔ ꯍꯥꯏꯒꯦꯅ ꯈꯜꯂꯝꯂꯤꯕꯅꯤ ꯏꯆꯦ." "ꯀꯔꯤ ꯋꯥꯔꯤꯅꯣ ꯉꯥꯟꯕꯤ? ꯍꯥꯏꯌꯨ, ꯀꯩꯗꯧꯔꯒꯦ?" "ꯏꯆꯦ, ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯅꯥꯀꯟꯒꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯗꯅ." "ꯍꯣꯏꯅꯦ, ꯑꯗꯨ ꯀꯩꯗꯧꯔꯒꯦ?" "ꯑꯁ ꯏꯆꯦ, ꯍꯅꯨꯕꯤꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯅꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯝ ꯍꯦꯛ ꯂꯥꯛꯇꯨꯅ ꯂꯩ꯫ ꯀꯔꯤꯅꯣ ꯏꯆꯦꯕꯨ ꯑꯉꯥꯡꯗꯣ ꯀꯩꯝꯇ ꯉꯥꯡꯕꯤꯗ꯭ꯔꯕ꯭ꯔꯣ? ꯍꯅꯨꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯂꯩꯔꯗꯤ ꯏꯆꯦ ꯑꯉꯥꯡꯗꯣ ꯃꯥꯡꯒꯅꯤꯀꯣ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇꯁꯨ ꯄꯨꯟꯕ ꯎꯗꯦ꯫ ꯅꯣꯡꯃꯇ ꯃꯇꯥ ꯑꯃꯠꯇꯒ ꯂꯣꯏꯅꯕꯁꯨ ꯎꯗꯦ꯫ ꯏꯆꯦ, ꯑꯉꯥꯡꯗꯣ ꯅꯨꯄꯥꯒ ꯐꯪꯗꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯁꯣꯏꯗꯅ ꯑꯣꯏꯈꯤꯅꯤꯀꯣ ꯏꯆꯦ, ꯑꯩꯗꯤ ꯍꯥꯏꯖꯔꯤꯁꯤꯅꯤ." ꯍꯥꯏꯕꯤꯁꯨ ꯉꯥꯟꯕꯤꯒꯤ ꯋꯥꯗꯨꯗ ꯈꯪꯁꯥꯎ ꯁꯥꯎꯔꯛꯏ꯫ ꯑꯗꯨꯒ, "ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯔꯕꯅꯤ ꯉꯥꯟꯕꯤ, ꯌꯥꯗꯦ꯫ ꯍꯅꯨꯕꯤꯗꯣ ꯀꯌꯥꯝ ꯅꯨꯡꯁꯤꯔꯕꯅꯣ ꯈꯪꯗꯦ꯫ ꯅꯣꯡꯃꯇ ꯏꯆꯥꯗꯨꯒ ꯑꯐ ꯐꯠꯇ ꯇꯥꯟꯅꯕ, ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯨꯗꯅꯦ ꯄꯨꯛꯁꯨꯝ ꯍꯦꯛ ꯁꯨꯝꯈ꯭ꯔꯦ꯫ ꯈꯪꯗ꯭ꯔꯦꯗ ꯉꯥꯟꯕꯤ ꯑꯩ." "ꯈꯪꯗꯦ ꯏꯆꯦ, ꯑꯩꯒꯤꯗꯤ ꯈꯔ ꯉꯥꯡꯕꯤꯌꯨ ꯍꯥꯏꯔꯤꯁꯤꯅꯤ ꯏꯆꯦ꯫ ꯍꯌꯦꯡ ꯃꯤꯃꯥꯡꯗ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯒꯤ ꯃꯃꯥꯅꯤ ꯍꯥꯏꯕꯗꯣ ꯏꯆꯦꯕꯨ ꯇꯥꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯏꯆꯦ, ꯑꯩꯒꯤ ꯋꯥꯗꯤꯅꯦ, ꯍꯅꯨꯕꯤꯗꯨꯒꯤ ꯃꯅꯥꯛꯇ
ꯆꯠꯍꯟꯒꯅꯨ ꯁꯤꯗ ꯂꯩꯔꯦ ꯍꯣꯏꯁꯦ ꯉꯥꯟꯕꯤ ꯏꯆꯦꯅ ꯈꯔ ꯉꯥꯡꯂꯒꯦ ꯐꯔꯦ ꯐꯔꯦ ꯏꯆꯦ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯏꯆꯦꯁꯨ ꯆꯪꯕꯤꯍꯧꯔꯣ ꯍꯣꯏ ꯍꯣꯏ ꯉꯥꯟꯕꯤ ꯏꯆꯦ ꯂꯩꯍꯧꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯥꯏꯕꯤ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯊꯣꯏꯕꯤ ꯆꯥꯊꯣꯏꯕꯤ ꯏꯃꯥ ꯂꯥꯛꯑꯦꯅꯦꯍꯦ ꯀꯣꯝꯄꯥꯛ ꯈꯔ ꯆꯥꯎꯕ ꯑꯃ ꯄꯨꯊꯣꯔꯛꯎ ꯊꯣꯏꯕꯤꯁꯨ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯥ ꯇꯥꯔꯤ ꯊꯣꯛꯂꯛꯑꯦ ꯀꯣꯝꯄꯥꯛ ꯑꯃ ꯄꯨꯔꯒ ꯊꯣꯛꯂꯛꯏ ꯏꯃꯥ ꯉꯥ ꯀꯌꯥꯝ ꯐꯥꯔꯛꯀꯦ ꯁꯦꯁꯦ ꯁꯤꯈꯩꯁꯤꯅꯤ ꯉꯥꯀꯨꯞꯁꯤꯡꯗꯣ ꯑꯗꯨꯅ ꯉꯁꯥꯏ ꯃꯥꯏꯔꯦꯟ ꯑꯃ ꯂꯩꯍꯧꯕꯗꯣ ꯑꯗꯨꯒ ꯍꯦꯛ ꯊꯣꯡ ꯑꯇꯩꯁꯤꯅ ꯌꯥꯏꯊꯣꯛꯂꯁꯤ ꯊꯣꯏꯕꯤꯅ ꯉꯥ ꯃꯔꯨꯝ ꯌꯥꯎꯕ ꯑꯗꯨꯗ ꯌꯦꯡꯂꯒ ꯏꯃꯥ ꯁꯤꯒꯤ ꯃꯔꯨꯝ ꯄꯨꯕ ꯉꯥꯁꯤꯃꯗꯤ ꯑꯩ ꯑꯕꯣꯛ ꯍꯣꯏꯗ ꯄꯨꯔꯒ ꯆꯥꯔꯨꯔꯒꯦ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯏꯃꯥ ꯑꯗꯨꯝ ꯊꯣꯡꯉꯒ ꯆꯥꯍꯧꯔꯣ ꯍꯥꯏꯕꯤ ꯉꯁꯥꯏ ꯃꯤꯅ ꯈꯔ ꯉꯥꯡꯂꯛꯄꯒꯤ ꯁꯥꯎꯔꯒ ꯂꯥꯛꯄꯒ ꯃꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯏꯕꯦꯅꯤ ꯄꯜꯂꯛꯄꯗꯨꯗ ꯃꯆꯥꯅꯨꯄꯤꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯃꯆꯥ ꯌꯥꯎꯗꯕꯁꯤꯒꯤ ꯃꯅꯥꯛꯇ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯆꯠꯂꯤꯁꯤꯕꯣ ꯅꯪꯅ ꯑꯁꯤ ꯊꯥꯛꯏꯁꯤꯕꯨ ꯀꯩꯗꯧꯅꯗꯣꯏꯅꯣ ꯍꯥ ꯊꯣꯏꯕꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯑꯣꯟꯈꯠꯂꯒ ꯑꯁꯨꯝꯅ ꯏꯃꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯃꯤꯅ ꯇꯥꯔꯒ ꯀꯩ ꯈꯟꯗꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯑꯕꯣꯛꯇ ꯍꯩ ꯅꯪꯅꯦ ꯅꯪꯀꯣ ꯏꯃꯥꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨ ꯍꯅꯨꯕꯤꯁꯤꯒ ꯁꯨꯝ ꯄꯨꯜꯂꯒ ꯅꯪꯕꯨ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯅꯣ ꯅꯃꯥꯟꯅꯕꯤ ꯑꯃꯠꯇꯁꯨ ꯄꯨꯟꯗꯦ ꯕꯦꯝꯃ ꯅꯪ ꯑꯃꯀꯣ ꯌꯥꯔꯦ ꯏꯃꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯄꯤꯔꯣꯁꯦ ꯑꯩ ꯁꯤꯃ ꯄꯨꯔꯒꯦ ꯑꯇꯩꯁꯤꯗꯤ ꯏꯃꯥꯅ ꯊꯣꯛꯄꯗ ꯍꯧꯔꯣ ꯆꯠꯂꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯗꯨ ꯏꯕꯦꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯤ ꯍꯥꯏꯕꯤꯁꯨ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯁꯣꯝꯗꯅ ꯏꯕꯦꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯇꯥꯁꯤꯜꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯤꯗꯨ ꯏꯕꯦꯅꯤꯗ ꯀꯧꯔꯛꯏ ꯑꯕꯣꯛ ꯏꯕꯦꯅꯤ ꯈꯪꯂꯗꯨꯅ ꯍꯩꯃꯥ ꯏꯍꯦ ꯏꯁꯨ ꯊꯣꯏꯕꯤ ꯅꯪ ꯂꯥꯛꯂꯕ꯭ꯔꯣ ꯑꯕꯣꯛ ꯀꯩꯅꯣ ꯊꯕꯛ ꯇꯧꯔꯝꯃꯤꯁꯤꯕꯣ ꯑꯩꯅ ꯃꯔꯣꯏ ꯃꯄꯥꯡꯗꯨ ꯁꯦꯝꯃꯝꯃꯣ ꯍꯥꯏꯔꯒ ꯑꯩ ꯁꯤꯠꯀꯦ ꯄꯤꯔꯛꯑꯣ ꯏꯁꯨ ꯊꯣꯏꯕꯤ ꯋꯥꯏꯔꯝꯁꯤꯗꯤ ꯕꯨꯕꯣꯛꯅ ꯇꯥꯁꯤꯟꯕ ꯂꯣꯏꯔꯕꯅꯤ ꯁꯤꯁꯤ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯋꯥꯏꯔꯝꯁꯤ ꯇꯩꯊꯣꯛꯂꯨ ꯑꯗꯨꯒ ꯗꯨꯛ ꯀꯠꯊꯣꯛꯂꯨ ꯕꯨꯕꯣꯛꯁꯨꯅꯦ ꯃꯔꯣꯏ ꯃꯄꯥꯡꯗꯨ ꯁꯦꯝꯕꯤꯔꯝꯃꯒꯦ ꯍꯣꯏ ꯑꯕꯣꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯃꯅꯤꯡꯗꯒꯤ ꯅꯨꯔꯥ ꯆꯐꯨ ꯂꯧꯔꯨꯔꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨ ꯋꯥꯏ ꯐꯖꯅ ꯇꯩꯔꯝꯃꯤ ꯑꯗꯨꯒ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯂꯒ ꯆꯥꯛꯈꯨꯝꯗ ꯃꯔꯣꯏ ꯁꯦꯝꯂꯤꯕ ꯃꯕꯣꯛꯀꯤ ꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯕꯣꯛ ꯀꯗꯥꯏ ꯐꯗꯤꯒꯣꯝꯗ ꯑꯩ ꯃꯟꯕꯤꯔꯛꯑꯒꯦ ꯏꯕꯦꯅꯤ ꯃꯁꯨꯗ ꯌꯦꯡꯗꯨꯅ ꯏꯁꯨ ꯊꯣꯏꯕꯤ ꯅꯪ ꯆꯥꯛꯁꯦ ꯃꯩ ꯊꯥꯒꯠꯂꯣ ꯑꯇꯩꯁꯤꯗꯤ ꯕꯨꯕꯣꯛ ꯇꯧꯕꯤꯔꯛꯑꯒꯦ ꯍꯣꯏ ꯑꯕꯣꯛ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯥꯒꯠꯂꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯆꯥꯛ ꯃꯩ ꯊꯥꯒꯠꯀꯦ ꯇꯧꯔꯤꯉꯩ ꯃꯩ ꯊꯥꯒꯠꯅꯕꯁꯤꯡ ꯂꯧꯒꯦꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯃꯥꯅ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯉꯥꯗꯨ ꯁꯦꯝꯗꯕꯤ ꯂꯩꯔꯝꯕꯗꯨ ꯍꯦꯛ ꯎꯔꯨꯔꯤ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯑꯌꯥ ꯑꯕꯣꯛ ꯑꯩꯗꯤ ꯉꯥꯁꯦ ꯁꯦꯝꯕ ꯀꯥꯎꯏ ꯑꯩ ꯁꯦꯝꯇ ꯁꯦꯝꯃꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯨꯗ ꯃꯈꯨꯠꯅ ꯄꯥꯛꯂꯥꯎꯅ ꯊꯥꯖꯤꯟꯖꯩ ꯏꯕꯦꯅꯤꯁꯨ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨꯗ ꯉꯥꯎꯏꯗ ꯑꯩꯒꯤꯁꯨ ꯊꯣꯏꯕꯤꯁꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯁꯣꯝꯗꯅ ꯍꯥꯏꯕꯤꯗꯨ ꯉꯥ ꯌꯥꯏꯔꯤ ꯃꯆꯤꯟꯗꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯁꯣꯜꯂꯤ ꯑꯩꯅ ꯆꯪꯒꯅꯨ ꯍꯥꯏꯔꯕꯅꯤ ꯁꯨꯛꯌꯥ ꯌꯥꯗꯦ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯋꯥꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯠꯂꯤꯕ ꯃꯩꯗꯨ ꯑꯃꯨꯛ ꯐꯨ ꯑꯃꯨꯛ ꯀꯥꯝꯃꯤ ꯉꯥꯗꯨ ꯌꯥꯏꯔꯕ ꯃꯇꯨꯡ ꯆꯥꯛ ꯑꯃꯨꯛ ꯊꯥꯒꯠꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗꯤ ꯃꯕꯣꯛꯀ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯕꯤꯅ ꯊꯣꯏꯕꯤꯗ ꯄꯩꯅ ꯌꯦꯡꯂꯒ ꯍꯟꯗꯤ ꯍꯜꯂꯛꯑꯦꯗꯅ ꯍꯣꯏ ꯃꯥ ꯍꯥꯏꯕꯤ ꯄꯤꯁꯨꯝꯗꯨ ꯈꯔ ꯁꯨꯛꯂꯒ ꯍꯅꯨꯕꯤꯗꯨꯒꯤ ꯆꯥꯅꯕ ꯊꯣꯡꯂꯤꯉꯩ ꯅꯃꯥ ꯑꯩꯗꯤ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯀꯔꯤꯝꯇ ꯐꯥꯎꯕ ꯌꯦꯡꯗꯕꯅꯤꯅꯦ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯅꯪꯁꯤꯃ ꯑꯕꯣꯛꯁꯦ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯦ ꯑꯩꯈꯣꯏꯅ ꯈꯔ ꯌꯦꯡꯕꯤꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯌꯦꯡꯕꯤꯒꯅꯤ ꯂꯩꯀꯥꯏ ꯃꯤꯁꯨ ꯀꯅꯥꯝ ꯆꯪꯕꯤꯗꯦ ꯍꯩ ꯃꯗꯨ ꯅꯪꯅ ꯎꯕꯤꯌꯨ ꯍꯥꯏꯗꯨꯅꯦ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯖꯅꯤ ꯃꯗꯨ ꯆꯠꯀꯅꯨꯀꯣ ꯏꯃꯥ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯏꯕꯦꯝꯃ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯅꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ ꯆꯥꯛꯂꯣꯝꯗ ꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯥꯛꯇꯣ ꯑꯃꯨꯛ ꯊꯣꯡꯉꯤ ꯊꯣꯏꯕꯤꯁꯨ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯁꯥꯎꯔꯗꯨꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯪꯈꯤ ꯍꯥꯏꯕꯤꯁꯨ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡ ꯉꯥꯟꯐꯨ ꯇꯧꯔꯛꯄꯩ ꯃꯇꯝꯗꯨꯗ ꯍꯥꯏꯕꯤꯗꯨ ꯃꯁꯝ ꯈꯣꯝꯒꯠꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯕꯨꯁꯨ ꯀꯧꯔꯤ ꯊꯣꯏꯕꯤ ꯍꯧꯒꯠꯂꯨꯅꯍꯦ ꯏꯃꯥ ꯀꯩꯊꯦꯜ ꯉꯟꯅ ꯀꯥꯗꯣꯏꯅꯤ ꯊꯦꯡꯂꯦꯅꯦ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯃꯅꯤꯡꯗ ꯂꯩꯌꯦ ꯍꯥꯏꯕꯤ ꯃꯅꯤꯡꯗꯒꯤ ꯃꯆꯥꯅꯨꯄꯤꯅ ꯈꯨꯝꯃꯛꯄ ꯑꯗꯨꯗ ꯃꯅꯤꯡꯂꯣꯝꯗ ꯆꯪꯂꯛꯏ ꯍꯩꯃꯥ ꯑꯩꯅꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕꯣꯏ ꯈꯟꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯀꯟꯅ ꯀꯧꯔꯨꯔꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯤꯗ ꯏꯃꯥ ꯈꯣꯏ ꯌꯦꯅꯥꯎ ꯃꯆꯥꯗꯣ ꯁꯤꯗꯒꯤ ꯈꯣꯡꯉꯛꯄ ꯅꯥꯟꯊꯣꯛꯄ ꯃꯥꯜꯂꯦꯅ ꯌꯦꯡꯕ ꯆꯪꯉꯛꯄꯅꯤ ꯏꯍꯦ ꯀꯃꯥꯏꯅ ꯅꯥꯟꯊꯣꯛꯂꯤꯕ ꯖꯥꯠꯅꯣꯅꯦ ꯏꯃꯥ ꯉꯔꯥꯡ ꯌꯦꯡꯒꯣꯟꯗꯣ ꯑꯍꯣꯕ ꯎꯔꯝꯃꯤ ꯑꯗꯨꯗꯩ ꯑꯣꯏꯔꯝꯒꯅꯤ ꯍꯣꯔꯦꯟ ꯃꯦꯟꯁꯤꯜꯂꯁꯤ ꯍꯣꯏꯁꯤ ꯏꯃꯥ ꯀꯩꯊꯦꯜ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯅꯪꯁꯨ ꯆꯠꯊꯣꯛꯑꯝꯒꯅꯨ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯌꯦ ꯑꯗꯨꯒꯤꯅꯤ ꯉꯁꯤ ꯏꯃꯥꯅ ꯉꯟꯅ ꯆꯠꯂꯤꯕꯁꯤ ꯏꯃꯥꯗꯤ ꯀꯩꯊꯦꯜꯗ ꯆꯥꯔꯅꯤ ꯆꯥꯛꯇꯣ
ꯅꯪꯒꯤ ꯈꯛ ꯊꯣꯡꯂꯒ ꯆꯥꯔꯣ ꯍꯣꯏ ꯏꯃꯥ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ ꯀꯩꯊꯦꯜꯗ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯇꯧꯔꯒ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯗꯨꯞ ꯊꯥꯎꯃꯩ ꯀꯠꯂꯤ ꯑꯗꯨꯒ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯒꯠꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯍꯦꯟꯊꯣꯏ ꯂꯥꯛꯏ ꯏꯇꯥ ꯊꯣꯏꯕꯤ ꯊꯣꯏꯕꯤꯁꯨ ꯍꯦꯟꯊꯣꯏꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯏꯇꯥ ꯑꯩ ꯆꯥꯛꯈꯨꯝꯗ ꯂꯩꯒꯦ ꯑꯗꯨꯝ ꯆꯪꯉꯛꯑꯣ ꯍꯦꯟꯊꯣꯏꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯀꯩꯅꯣ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩꯗꯤ ꯆꯥꯛꯀ ꯂꯣꯏ ꯆꯥꯊꯣꯛꯑꯒ ꯂꯩ ꯍꯩ ꯆꯥꯁꯤꯅ ꯍꯩ ꯄꯨꯔꯛꯏꯅꯤ ꯉꯁꯤꯗꯤ ꯏꯃꯥꯗꯣ ꯀꯩꯊꯦꯜꯗ ꯆꯥꯛ ꯆꯥꯔꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯏꯇꯣꯝꯇꯒꯤ ꯆꯥꯛꯅꯤꯅ ꯈꯔ ꯊꯦꯡꯅ ꯊꯣꯡꯂꯒꯦꯅ ꯍꯧꯖꯤꯛꯇ ꯊꯣꯡꯉꯤꯅꯤ ꯑꯗꯣ ꯅꯪꯕꯨ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯍꯦꯟꯊꯣꯏꯅ ꯁꯨꯛꯂꯒ ꯍꯣꯏ ꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡ ꯀꯔꯤ ꯑꯣꯏꯅꯤꯒꯦ ꯏꯔꯣꯟꯕ ꯑꯣ ꯀꯩ ꯏꯔꯣꯝꯕꯅꯣ ꯍꯣ ꯌꯦꯟꯗꯦꯝ ꯏꯁ ꯌꯦꯟꯗꯦꯝ ꯏꯔꯣꯝꯕꯗꯤ ꯍꯥꯎꯏ ꯀꯩꯅꯣ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕ ꯅꯣꯏꯒꯤꯗꯤ ꯍꯥꯎꯕꯩ ꯋꯥꯅꯤ ꯏꯕꯦꯝꯃ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯄꯦꯜꯂꯦ ꯏꯕꯦꯝꯃ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯒꯤꯁꯤꯗ ꯑꯃꯨꯛ ꯆꯥꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯐꯔꯦꯗ ꯆꯥꯛ ꯀꯌꯥꯝ ꯆꯥꯔꯛꯇꯦ ꯅꯪꯒꯤꯁꯤꯗ ꯐꯖꯅ ꯆꯥꯔꯒꯦ ꯍꯦꯟꯊꯣꯏꯅ ꯊꯣꯏꯕꯤꯅ ꯊꯣꯡꯂꯤꯕꯗꯨ ꯌꯦꯡꯂꯒ ꯃꯅꯝꯁꯤ ꯌꯥꯝ ꯅꯨꯡꯁꯤꯗ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯃꯌꯥꯟꯅꯤ ꯉꯥ ꯑꯌꯥꯏꯕ ꯊꯥꯛꯑꯒ ꯑꯗꯨꯒ ꯁꯤꯡꯖꯨ ꯑꯃꯒ ꯍꯦꯟꯊꯣꯏ ꯃꯇꯤꯟꯗꯨ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯂꯒ ꯍꯥꯎꯅꯤꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯇꯧꯔꯤꯕꯗꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯑꯗꯨꯒ ꯆꯥꯛꯇꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯃꯗꯨ ꯂꯣꯏꯔꯒ ꯀꯣꯜꯂꯤꯛꯇꯨ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯩ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯊꯣꯏꯕꯤꯅ ꯐꯛ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯍꯦꯟꯊꯣꯏꯅ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯍꯩ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯦꯠꯂꯤ ꯍꯦꯟꯊꯣꯏꯅ ꯍꯩ ꯑꯗꯨ ꯈꯔ ꯍꯨꯞꯆꯤꯜꯂꯤ ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯪꯕꯨ ꯇꯥ ꯄꯥꯔꯤꯒꯗꯣ ꯑꯝꯇ ꯎꯅꯗ꯭ꯔꯕ꯭ꯔꯣ ꯍꯟꯗꯛꯇꯤ ꯀꯌꯥ ꯎꯅꯗ꯭ꯔꯦ ꯍꯦꯟꯊꯣꯏꯗꯨ ꯁꯨꯛꯂꯒ ꯀꯩꯒꯤ ꯉꯁꯤ ꯎꯅꯁꯤꯅ ꯍꯥꯏꯌꯣꯅ ꯄꯥꯎ ꯆꯦꯜꯂꯛꯄꯅꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯉꯥꯏꯔꯝꯒꯦꯁꯨ ꯍꯥꯏꯔꯛꯄꯅꯤ ꯊꯣꯏꯕꯤ ꯃꯃꯤꯠꯇꯨ ꯈꯔ ꯂꯥꯎꯊꯣꯛꯂꯒ ꯑꯁ ꯏꯃꯥꯁꯨ ꯂꯩꯇꯦ ꯃꯗꯨꯏ ꯅꯨꯄꯥꯗꯨꯃꯀꯣ ꯑꯁ ꯉꯥꯏꯍꯥꯛ ꯐꯠ ꯎꯅꯔꯨꯔꯒ ꯆꯪꯉꯛꯁꯤ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ ꯈꯔ ꯇꯞꯊꯔꯒ ꯍꯣꯏꯁꯦ ꯐꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯄꯩꯗꯣ ꯑꯗꯨꯗ ꯎꯅꯔꯁꯤ ꯍꯦꯟꯊꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯩꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯃꯇꯥꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠꯅ ꯈꯔ ꯆꯪꯁꯤꯟꯈꯤꯕ ꯃꯇꯝꯅꯤ ꯄꯥꯔꯤ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯕꯤ ꯎꯅꯕ ꯂꯥꯛꯂꯤ ꯑꯀꯣꯏꯕꯗ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃ ꯀꯧꯁꯤꯜꯂꯒ ꯑꯕꯨꯡꯉꯣ ꯅꯣꯏ ꯆꯤꯆꯦ ꯊꯣꯏꯕꯤꯗꯣ ꯇꯥ ꯄꯥꯔꯤ ꯂꯥꯛꯍꯧꯏ ꯑꯃꯨꯛꯇ ꯍꯥꯏꯔꯨꯁꯣꯅꯤ ꯑꯉꯥꯡ ꯑꯗꯨꯅ ꯍꯣꯏ ꯑꯩ ꯀꯧꯊꯣꯛꯎꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨ ꯊꯣꯏꯕꯤꯒꯤ ꯌꯨꯝꯂꯣꯝꯗ ꯀꯟꯅ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯆꯦꯊꯣꯏꯕꯤ ꯊꯣꯏꯕꯤꯁꯨ ꯇꯥꯔꯗꯨꯅ ꯃꯤꯠꯂꯥꯎ ꯀꯩꯗꯧꯔꯒꯦ ꯆꯦꯊꯣꯏꯕꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯅꯥꯛꯇꯣ ꯑꯗꯨꯗꯅꯦ ꯅꯨꯄꯥ ꯑꯃ ꯂꯥꯛꯍꯧꯏ ꯃꯥꯅꯅꯦ ꯆꯦꯊꯣꯏꯕꯤ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯔꯛꯏꯕ ꯑꯗꯨꯒꯤ ꯂꯥꯛꯏꯅꯦ ꯑꯣ ꯈꯪꯉꯦ ꯑꯗꯨ ꯃꯤꯠꯂꯥꯎ ꯆꯤꯆꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯩ ꯍꯥꯏꯒꯦ ꯆꯦꯊꯣꯏꯕꯤ ꯅꯪ ꯉꯁꯤꯒꯤ ꯆꯤꯆꯦ ꯍꯦꯟꯊꯣꯏꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯁꯣꯅ ꯑꯁ ꯃꯤ ꯁꯥꯟꯅꯗꯣꯏꯅꯦ ꯑꯩ ꯊꯦꯡꯉꯦ ꯏꯃꯥꯅ ꯀꯧꯔꯛꯑꯅꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯈꯤꯗꯣꯏꯅꯦ ꯀꯨꯏꯔꯣꯏꯕ ꯑꯝꯇ ꯀꯧꯔꯨꯁꯣꯕ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯩꯒꯤ ꯆꯤꯅꯤ ꯍꯩꯉꯥ ꯂꯩꯕꯤꯌꯨꯀꯣ ꯊꯣꯏꯕꯤꯁꯨ ꯍꯣꯏ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤꯒ ꯍꯦꯟꯊꯣꯏꯒꯁꯨ ꯄꯥꯔꯤꯕꯨ ꯎꯅꯕ ꯊꯣꯛꯂꯛꯏ ꯍꯦꯟꯊꯣꯏꯅ ꯑꯁ ꯇꯥ ꯄꯥꯔꯤꯁꯤꯗꯤ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦ ꯀꯨꯏꯅ ꯎꯅꯗꯕꯩꯔ ꯈꯪꯗꯤꯌꯦ ꯊꯣꯏꯕꯤꯅ ꯍꯦꯟꯊꯣꯏꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯛ ꯊꯥꯔꯒ ꯑꯁ ꯅꯪꯁꯤꯗꯤꯕ ꯂꯥꯎ ꯄ꯭ꯔꯞ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯍꯦꯟꯊꯣꯏꯅ ꯃꯕꯥꯅꯤꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯑꯩ ꯑꯁꯣꯝꯗ ꯂꯩꯒꯦ ꯇꯥ ꯄꯥꯔꯤ ꯊꯣꯏꯕꯤꯁꯦ ꯌꯨꯝꯃꯤ ꯀꯅꯥꯝ ꯂꯩꯍꯧꯗꯦ ꯍꯥꯏꯕꯅꯤ ꯐꯠ ꯎꯅꯔꯒ ꯊꯥꯗꯣꯔꯛꯎꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯦꯞꯄꯤ ꯁꯣꯝꯗ ꯄꯥꯔꯤꯁꯨ ꯊꯣꯏꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦꯅ ꯊꯣꯏꯕꯤ ꯃꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯃꯨꯟꯈꯠꯂꯛꯂꯒ ꯀꯩꯒꯤ ꯅꯍꯥꯟꯈꯩ ꯂꯥꯛꯇ꯭ꯔꯤꯅꯣ ꯑꯩ ꯌꯥꯝ ꯁꯥꯎꯔꯤꯕꯅꯤ ꯑꯩꯗꯣ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯑꯗꯨꯅꯅꯤ ꯑꯗꯣ ꯑꯩ ꯉꯁꯤ ꯂꯥꯛꯏꯁꯤꯗꯤ ꯑꯩꯗꯤ ꯀꯥꯎꯕꯤꯈ꯭ꯔꯕꯣꯏ ꯈꯜꯂꯨꯔꯤ ꯀꯩꯒꯤ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯑꯩꯅ ꯀꯩ ꯀꯥꯎꯗꯣꯏꯅꯣ ꯏꯁ ꯃꯆꯤꯟ ꯊꯤꯔꯤꯁꯤ ꯑꯁꯦꯡꯕꯩꯅꯤ ꯑꯗꯣ ꯑꯕꯣꯛꯇꯤ ꯀꯝꯗꯧꯔꯤꯒꯦ ꯃꯣꯏꯗꯗꯤ ꯆꯠꯂꯤꯕ꯭ꯔꯥ ꯑꯗꯨꯝ ꯆꯠꯂꯤ ꯐꯔꯦ ꯅꯤꯡꯊꯤꯅ ꯐꯖꯅ ꯇꯧ ꯑꯕꯣꯛꯇꯣ ꯁꯦꯟꯅꯕꯤꯌꯨ ꯑꯩꯁꯨ ꯃꯇꯝ ꯈꯔ ꯆꯪꯕꯗ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯆꯪꯉꯛꯀꯦ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯍꯥꯏꯒꯦ ꯑꯗꯣ ꯑꯩꯁꯨ ꯆꯪꯉꯒꯦ ꯊꯦꯡꯂꯤ ꯏꯃꯥꯁꯨ ꯍꯜꯂꯛꯍꯧꯗ꯭ꯔꯤ ꯍꯜꯂꯛꯑꯃꯗꯤ ꯌꯨꯝꯗ ꯑꯩ ꯂꯩꯔꯝꯗꯦꯅ ꯑꯃꯨꯛ ꯉꯥꯡꯂꯅꯤ ꯍꯣꯏ ꯆꯪꯂꯣ ꯑꯩꯁꯨ ꯍꯜꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯁꯨ ꯍꯟꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯏꯁꯤꯡ ꯁꯣꯛꯂꯒ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯕꯣꯛ ꯏꯕꯦꯟꯅꯤ ꯊꯦꯡꯅꯩ ꯑꯕꯣꯛ ꯀꯥꯏ ꯊꯣꯛꯂꯛꯏꯅꯣ ꯏꯁꯨ ꯊꯣꯏꯕꯤ ꯕꯣꯕꯣꯛꯁꯤ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃꯗ ꯁꯣꯛꯀꯦꯅ ꯊꯣꯛꯂꯛꯏꯕꯅꯤ ꯑꯕꯣꯛ ꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯣ ꯀꯩꯗꯧꯔꯒꯦ ꯑꯕꯣꯛ ꯏꯁꯨ ꯊꯣꯏꯕꯤ ꯃꯤ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯌꯨꯝ ꯊꯪꯅꯕꯒꯤ ꯅꯅꯦ ꯉꯥꯟꯕꯤꯗꯣ ꯑꯗꯨꯅ ꯂꯨꯈꯥꯛ ꯆꯒꯨꯝꯗꯣ ꯄꯨꯈ꯭ꯔꯤꯗ ꯂꯣꯏꯅ ꯍꯩꯖꯤꯜꯂꯛꯄ ꯕꯣꯕꯣꯛꯁꯨ ꯊꯛꯅꯕ ꯏꯁꯤꯡ ꯂꯩꯍꯧꯗ꯭ꯔꯦ
ꯑꯗꯨꯒꯤ ꯁꯣꯛꯄ ꯊꯣꯛꯂꯛꯂꯤꯕꯅꯤ ꯊꯣꯏꯕꯤ ꯁꯥꯎꯔꯗꯨꯅ ꯃꯗꯨꯒꯤ ꯉꯥꯟꯕꯤꯗꯣ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯕꯣꯛꯇ ꯑꯃꯨꯛ ꯌꯦꯡꯉꯛꯏ ꯑꯕꯣ ꯀꯗꯥꯏ ꯄꯤꯔꯣ ꯑꯩ ꯁꯣꯛꯄꯤꯔꯒꯦ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯕꯥꯔꯇꯤꯟꯗꯨ ꯄꯨꯔꯒ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯂꯒ ꯏꯕꯦꯅꯤꯒꯤ ꯌꯨꯝꯂꯣꯝꯗ ꯊꯥꯡꯂꯒ ꯄꯨꯔꯛꯏ 이수 ꯊꯣꯏꯕꯤ 시댁이디 부복 부신크기 낭수 장로고 ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯍꯥꯏꯕꯤꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯏ ꯃꯇꯝꯗꯨꯗ ꯊꯣꯏꯕꯤꯒ ꯏꯕꯦꯅꯤꯒ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯍꯥꯏꯕꯤꯅ ꯎꯔꯤ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯃꯨꯛ ꯏꯆꯥꯅꯨꯄꯤꯁꯤꯗꯒ ꯊꯕꯛ ꯇꯧꯍꯜꯂꯤ ꯃꯥꯜꯂꯤꯅꯦ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ 이베니 아마디 토이비나 레이리바 마낙두다 장아이 헤이 낭시다 ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯥ ꯑꯩꯅ ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣꯕ ꯅꯪ ꯏꯃꯥ ꯑꯕꯣꯛꯀꯤ ꯏꯁꯤꯡꯁꯦ ꯁꯣꯛꯄꯤꯔꯝꯕꯅꯤ ꯑꯕꯣꯛꯅ ꯁꯣꯛꯄꯗꯣ ꯉꯝꯃꯣꯏꯅ ꯍꯥꯏꯕꯤ ꯏꯕꯦꯅꯤꯗ ꯄꯩꯅ ꯌꯦꯡꯂꯒ ꯃꯆꯥꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯛꯏ ꯀꯔꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯥꯔꯇꯤꯟ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯉꯤ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯈꯤ ꯏꯕꯦꯅꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯍꯧꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯥꯅ ꯑꯁꯨꯝꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤꯕꯨ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯦꯡꯊꯤꯅꯔꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯕꯥꯔꯇꯤꯟꯗꯨ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯁꯣꯛꯄ ꯆꯠꯈꯤ ꯁꯣꯝꯗꯅ ꯍꯥꯏꯕꯤꯅ ꯊꯣꯏꯕꯤꯕꯨ ꯃꯌꯨꯝ ꯇꯥꯅ ꯆꯤꯡꯂꯒ ꯄꯨꯔꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕꯗꯨ ꯂꯩꯀꯥꯏꯒꯤ ꯃꯧ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯈꯔꯁꯨ ꯎꯏ ꯃꯔꯛꯇꯨꯗ ꯉꯥꯟꯕꯤꯁꯨ ꯌꯥꯎꯔꯤ ꯃꯧ ꯑꯃꯅ ꯑꯁꯤꯅ ꯀꯔꯤꯃꯨꯛ ꯇꯧꯔꯤꯖꯥꯠꯅꯣ ꯉꯥꯟꯕꯤꯅ ꯃꯌꯥꯗꯒꯤ ꯀ꯭ꯋꯥ ꯃꯍꯤ ꯈꯔ ꯄꯤꯠꯂꯥꯎꯅ ꯑꯣꯊꯣꯛꯂꯒ ꯀꯔꯤꯒꯤ ꯑꯣꯏꯅꯤꯒꯦ ꯏꯆꯦ ꯑꯩꯈꯣꯏ ꯅꯥꯀꯟꯒꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯕꯗꯣ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯂꯨꯕꯩ ꯑꯣꯏꯔꯤꯅꯤ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯍꯩꯈ꯭ꯔꯝꯅꯤ ꯃꯆꯥꯅꯨꯄꯤ ꯆꯤꯟꯕꯦꯟ ꯐꯕꯤꯁꯤꯁꯨ ꯇꯧꯁꯤꯟꯅꯔꯒꯅꯦ ꯍꯅꯨꯕꯤꯗꯨꯒꯤ ꯂꯟꯊꯨꯝ ꯂꯣꯏꯅ ꯂꯧꯅꯕ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯌꯦ ꯉꯥꯟꯕꯤꯁꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯍꯣꯏꯅꯦ ꯏꯆꯦ ꯑꯣꯏꯔꯝꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯤ ꯑꯃꯔꯣꯝꯗ ꯍꯥꯏꯕꯤꯒ ꯊꯣꯏꯕꯤꯒꯁꯨ ꯌꯨꯝꯗ ꯆꯪꯂꯛꯂꯤ ꯌꯨꯝ ꯌꯧꯔꯕꯗ ꯍꯥꯏꯕꯤꯅ ꯊꯣꯏꯕꯤꯒꯤ ꯈꯨꯠꯇꯨ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯊꯣꯏꯕꯤꯗ ꯊꯤꯜꯂꯒ ꯅꯪ ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯉꯁꯤꯗꯒꯤ ꯍꯦꯛ ꯆꯪꯉꯝꯕꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯍꯥꯏꯕꯤ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯣꯏꯕꯤꯁꯨ ꯃꯃꯥꯗ ꯁꯥꯎꯅ ꯌꯦꯡꯍꯧꯔꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅꯁꯨ ꯈꯜꯂꯤ ꯏꯃꯥ ꯅꯈꯣꯏꯁꯦ ꯃꯤꯅꯨꯡꯁꯤ ꯑꯣꯟꯊꯣꯛꯅ ꯂꯩꯇꯦꯗ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯑꯕꯣꯛꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯛ ꯊꯤꯅ ꯇꯧꯕꯤꯕ ꯏꯃꯥꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯑꯗꯨꯝ ꯆꯠꯀꯅꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯔꯤ ꯏꯕꯦꯅꯤꯒꯤ ꯅꯥꯛꯇ ꯊꯣꯏꯕꯤꯒ ꯄꯨꯟꯅ ꯂꯥꯛꯏ ꯏꯕꯦꯅꯤꯁꯨ ꯂꯥꯛꯂꯤꯕ ꯃꯁꯨ ꯑꯅꯤꯕꯨ ꯀꯧꯁꯤꯜꯂꯤ 이수 파리수 라이드나 호이보 우더보 코이데 하이드나 락리버니 시 아보키 까보 코이돔 레릭버니 호이 하이 이수 토이비 쪼쪼 사콤데 짱라가 피다 럭톡로로 하야보 이수 파리 락바시디 까리 비자기니 보보키디 까리수 레이티 하오보 하우타보 짜카라 짜미나르시고 호이보 아시 하이나두나 넉미네 마탕게 누미타 토이비네 이베니기 욤다 텐나바 하이두나 ꯍꯋꯥꯏꯖꯥꯔ ꯉꯥꯔꯤ ꯀꯣꯕꯤ ꯃꯥꯏꯔꯦꯟ ꯈꯥꯃꯦꯟ ꯀꯟꯅ ꯌꯣꯝꯂꯤ ꯇꯧꯔꯤꯕꯗꯣ ꯍꯥꯏꯕꯤꯅꯁꯨ ꯎꯔꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩꯅ ꯂꯩꯔꯒ ꯌꯨꯝꯒꯤ ꯋꯥꯠꯇꯅꯕ ꯊꯝꯕ ꯄꯣꯠꯁꯤ ꯃꯥꯅ ꯍꯅꯨꯕꯤꯁꯤꯗ ꯁꯨꯝ ꯄꯤꯅꯤꯕ ꯈꯪꯅꯤ ꯉꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯊꯣꯛꯈꯤꯕ ꯇꯟꯖꯥ ꯌꯦꯡꯂꯤ ꯊꯣꯏꯕꯤꯁꯨ ꯀꯔꯤ ꯄꯤꯁꯤꯒꯦ ꯈꯜꯂꯝꯃꯤ ꯃꯗꯨꯗ ꯃꯣꯏꯒꯤ ꯅꯥꯀꯟꯗ ꯄꯥꯜꯂꯤꯕ ꯁꯧꯒ꯭ꯔꯤꯗꯨ ꯍꯦꯛꯅꯕ ꯊꯣꯛꯈꯤ ꯍꯥꯏꯕꯤꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ ꯃꯥꯏꯕꯗꯒꯤ ꯂꯧꯔꯨꯕ ꯍꯤꯗꯥꯛ ꯈꯔ ꯍꯋꯥꯏꯖꯥꯔ ꯑꯗꯨꯗ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯈꯟꯗ ꯍꯤꯗꯥꯛ ꯑꯗꯨ ꯍꯥꯞꯆꯤꯟꯈꯤ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ ꯊꯣꯏꯕꯤꯁꯨ ꯁꯧꯒ꯭ꯔꯤ ꯑꯗꯨ ꯍꯦꯛꯂꯒ ꯃꯥꯅ ꯌꯣꯝꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯃꯕꯣꯛꯀꯤ ꯅꯥꯛꯇ ꯂꯥꯛꯂꯤ ꯑꯕꯣꯛ ꯁꯤ ꯑꯩꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯄꯣꯔꯛꯄꯅꯤ ꯍꯋꯥꯏꯖꯥꯔꯁꯨ ꯉꯥꯔꯤꯁꯨ ꯌꯥꯎꯔꯕꯅꯤ ꯁꯤ ꯑꯕꯣꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯣꯛꯇ ꯄꯤꯁꯤꯜꯂꯤ ꯏꯁ ꯍꯋꯥꯏꯖꯥꯔ ꯃꯅꯝ ꯑꯁꯤꯗꯤ ꯃꯨꯊꯣꯛꯅ ꯍꯥꯎꯔꯅꯤꯗ ꯑꯗꯨ ꯏꯁꯨ ꯊꯣꯏꯕꯤ ꯕꯣꯕꯣꯛꯇꯤ ꯏꯁꯨꯒꯤ ꯂꯐꯨ ꯏꯔꯣꯟꯕꯗꯣ ꯑꯃꯨꯛꯇꯪ ꯆꯥꯅꯤꯡꯈ꯭ꯔꯦꯗ ꯑꯕꯣꯛ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯦ ꯑꯁꯤ ꯑꯗꯨꯝ ꯊꯣꯡꯂꯒ ꯆꯥꯔꯣ ꯍꯌꯦꯡ ꯑꯩ ꯂꯐꯨꯒ ꯃꯪꯒꯜꯒ ꯄꯨꯔꯛꯂꯒ ꯑꯕꯣꯛꯀ ꯄꯨꯟꯅ ꯆꯥꯁꯤ ꯏꯔꯣꯜꯂꯒ ꯑꯗꯣ ꯑꯕꯣꯛ ꯑꯩ ꯆꯠꯂꯒꯦ ꯏꯃꯥꯅ ꯉꯥꯡꯂꯅꯤ ꯍꯣꯏ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯁꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ ꯃꯇꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯌꯦꯡꯍꯧꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯀꯥꯏ ꯃꯌꯥꯝ ꯍꯨꯞꯅ ꯍꯥꯏꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯉꯥꯟꯕꯤꯒ ꯂꯩꯀꯥꯏ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯃꯧꯁꯤꯡꯗꯨꯁꯨ ꯌꯥꯎꯔꯛꯂꯤ ꯉꯥꯟꯕꯤꯅ ꯂꯥꯛꯇꯨꯅ ꯀꯧꯏ ꯏꯆꯦ ꯍꯣꯏ ꯏꯆꯦ ꯇꯥꯕꯤꯗꯕ꯭ꯔꯣ ꯏꯆꯦ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯕꯤꯁꯨ ꯀꯩꯊꯦꯜ ꯊꯣꯛꯀꯦꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯛꯂꯛꯂꯤ ꯃꯗꯨꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯂꯥꯛꯄꯗ ꯎꯔꯤ ꯃꯗꯨꯗ ꯍꯥꯏꯕꯤꯅ ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯧ ꯑꯍꯜ ꯑꯃꯅ ꯍꯥꯏꯕꯤ ꯅꯆꯥꯅꯨꯄꯤ ꯇꯧꯉꯝꯕꯤ ꯃꯤ ꯍꯥꯠꯄꯤꯗꯣ ꯀꯧꯊꯣꯔꯛꯎ
ꯍꯥꯏꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯥꯅ ꯉꯔꯥꯡ ꯇꯧꯈꯤꯕꯁꯤꯡꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯤꯁꯨ ꯃꯤꯌꯥꯝ ꯂꯥꯎꯅꯕ ꯇꯥꯕꯗꯨꯗ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯏ ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯃꯌꯥꯝ ꯂꯥꯛꯏꯁꯤꯕꯣ ꯉꯥꯟꯕꯤꯅ ꯊꯣꯏꯕꯤꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯩ ꯃꯤꯍꯥꯠꯄꯤ ꯇꯣꯉꯝꯕꯤ ꯅꯪ ꯉꯁꯤ ꯈꯪꯅꯤꯗꯅ ꯊꯣꯏꯕꯤ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯏꯉꯛꯉꯛꯅ ꯀꯩꯅꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯩꯅ ꯀꯅꯥꯕꯨ ꯍꯥꯠꯂꯕꯒꯤ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯍꯩꯆꯤꯟꯊꯤꯕꯤ ꯅꯪꯅ ꯂꯟ ꯊꯨꯝ ꯄꯥꯝꯕꯗꯒꯤ ꯏꯅꯦ ꯏꯕꯤꯅꯤꯕꯨ ꯍꯥꯠꯄ ꯅꯠꯇ꯭ꯔꯅꯦꯍꯦ ꯊꯣꯏꯕꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯀꯩꯅꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯕꯣꯛꯄꯨ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯋꯥ ꯃꯈꯥ ꯇꯥꯗꯕꯤ ꯉꯥꯟꯕꯤꯅ ꯊꯣꯏꯕꯤꯒꯤ ꯃꯁꯝꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯃꯥꯡꯒꯣꯜꯗꯒꯤ ꯆꯤꯡꯊꯩ ꯑꯗꯨꯒ ꯃꯤꯍꯥꯠꯄꯤ ꯅꯪꯅ ꯄꯤꯔꯝꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯆꯥꯔꯨꯕꯗꯒꯤ ꯏꯅꯦ ꯏꯕꯤꯅꯤꯗꯣ ꯁꯤꯔꯦ ꯈꯪꯂꯕ꯭ꯔꯥ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯗꯤ ꯇꯔꯪ ꯆꯠꯈ꯭ꯔꯤ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯃꯕꯣꯛ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯇꯥꯕꯗ ꯃꯄꯤꯁꯨ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯂꯤ ꯃꯆꯤꯟꯗꯁꯨ ꯑꯕꯣꯛ ꯍꯥꯏꯗꯨꯅ ꯁꯣꯜꯂꯤ ꯉꯥꯟꯕꯤꯅ ꯀꯞꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ ꯃꯌꯥꯝ ꯅꯨꯄꯤꯁꯤ ꯄꯨꯔꯒ ꯃꯔꯨꯀꯣꯛꯁꯦ ꯑꯗꯨꯒ ꯏꯅꯤꯡꯊꯧꯗ ꯇꯥꯛꯂꯒ ꯀꯩꯁꯨꯝ ꯁꯪꯗ ꯅꯝꯁꯤꯜꯂꯁꯦ ꯃꯌꯥꯝꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯊꯣꯏꯕꯤꯗꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯒꯦ ꯇꯧꯔꯛꯄꯗ ꯍꯥꯏꯕꯤꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯃꯌꯥꯝꯁꯨ ꯍꯥꯏꯕꯤꯔꯣꯝꯗ ꯑꯣꯟꯁꯤꯟꯅꯔꯛꯏ ꯍꯥꯏꯕꯤꯅ ꯑꯃꯨꯛꯁꯨ ꯃꯌꯥꯝꯅ ꯄꯤꯕꯤꯒꯗꯕ ꯆꯩꯔꯥꯛ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯏꯅꯦ ꯏꯕꯤꯅꯤ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯅ ꯍꯥꯠꯄ ꯅꯠꯇꯦ ꯃꯃꯥ ꯑꯩꯅ ꯍꯥꯠꯄꯅꯤ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯗꯒꯤ ꯏꯅꯦ ꯏꯕꯤꯅꯤꯒꯤ ꯆꯥꯅꯕ ꯄꯣꯛꯈꯤꯕꯗꯨꯗ ꯑꯩꯅ ꯍꯨ ꯍꯥꯞꯈꯤꯕꯅꯤ ꯃꯌꯥꯝꯅ ꯄꯤꯕꯤꯅꯤꯡꯕ ꯆꯩꯔꯥꯛ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ ꯀꯞꯄꯤ ꯊꯣꯏꯕꯤꯁꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯡꯉꯛꯉꯛꯈ꯭ꯔꯦ ꯃꯃꯥꯗ ꯄꯤꯔꯣꯏꯅꯕ ꯑꯃꯗꯤ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯎꯠꯇꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯏꯃꯥ ꯅꯪꯃꯛꯅ ꯏꯆꯥ ꯊꯣꯏꯕꯤ ꯏꯃꯥ ꯁꯣꯏꯈ꯭ꯔꯦ ꯊꯣꯏꯕꯤ ꯃꯃꯥꯒꯤ ꯋꯥ ꯇꯥꯗꯦ ꯌꯥꯔꯦ ꯏꯃꯥ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯕꯣꯛꯀꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯔꯛꯇ꯭ꯔꯕꯤ ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯁꯤꯗ ꯑꯕꯣꯛ ꯍꯥꯏꯅ ꯀꯧꯖꯕꯅꯤ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯏꯃꯥ ꯅꯪꯗꯤ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯤꯌꯦ ꯑꯕꯣꯛ ꯑꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯅꯤꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯏꯕꯦꯅꯤꯒꯤ ꯃꯌꯨꯝꯂꯣꯝꯗ ꯀꯟꯅ ꯆꯦꯟꯈꯤ ꯍꯥꯏꯕꯤꯁꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯣꯛꯈꯤ ꯊꯣꯏꯕꯤꯁꯨ ꯏꯕꯦꯅꯤꯒꯤ ꯃꯌꯨꯝ ꯌꯧꯔꯤ ꯎꯔꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯏꯕꯦꯅꯤꯒꯤ ꯍꯛꯆꯥꯡꯅ ꯃꯥꯡꯒꯣꯜꯒꯤ ꯀꯥꯆꯤꯟꯗ ꯐꯤꯉꯧꯅ ꯀꯨꯞꯇꯨꯅ ꯍꯤꯞꯂꯤꯕꯗꯨ ꯊꯣꯏꯕꯤ ꯃꯗꯨ ꯎꯕꯗ ꯏꯕꯦꯅꯤꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯤ ꯁꯤꯟꯊꯅ ꯑꯕꯣꯛ ꯑꯕꯣꯛ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯑꯕꯣꯛ ꯑꯩ ꯀꯅꯥꯗ ꯑꯃꯨꯛ ꯀꯧꯗꯣꯏꯅꯣ ꯑꯕꯣꯛ ꯅꯪꯕꯨ ꯉꯔꯥꯡ ꯑꯩꯅ ꯂꯐꯨ ꯏꯔꯣꯟꯕꯗꯣ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯁꯦ ꯑꯕꯣꯛ ꯑꯩ ꯂꯣꯜꯂꯒꯦ ꯂꯥꯛꯑꯣ ꯑꯩ ꯂꯥꯛꯑꯦ ꯑꯕꯣꯛ ꯁꯦ ꯍꯧꯒꯠꯂꯣ ꯄꯥꯔꯤꯁꯨ ꯊꯣꯏꯕꯤ ꯎꯅꯕ ꯂꯥꯛꯄꯗ ꯎꯔꯤ ꯏꯕꯦꯅꯤꯒꯤ ꯌꯨꯝꯗ ꯐꯤꯉꯧ ꯁꯦꯠꯄ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯑꯃ ꯆꯪꯈ꯭ꯔꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯅ ꯑꯔꯥꯛꯄ ꯃꯤ ꯑꯃꯗ ꯗꯥꯗꯥ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯑꯕꯣꯛ ꯏꯕꯦꯅꯤ ꯍꯣꯏꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯪꯂꯤꯕꯁꯤꯕꯣ ꯏꯕꯨꯡꯉꯣ ꯏꯅꯦ ꯏꯕꯦꯅꯤꯗꯣ ꯂꯩꯇ꯭ꯔꯤ ꯃꯗꯨꯒꯤꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯁꯨ ꯏꯕꯦꯅꯤꯒꯤ ꯌꯨꯝꯗ ꯆꯪꯂꯛꯏ ꯊꯣꯏꯕꯤꯅ ꯍꯤꯛꯅ ꯍꯤꯛꯅ ꯏꯕꯦꯅꯤꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤꯕꯗꯨ ꯄꯥꯔꯤꯅ ꯎꯔꯤ ꯄꯥꯔꯤꯅ ꯊꯣꯏꯕꯤꯕꯨ ꯍꯧꯒꯠꯇꯨꯅ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯤ ꯏꯕꯦꯅꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯗꯁꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯤ ꯊꯣꯏꯕꯤꯅ ꯄꯥꯔꯤꯕꯨ ꯀꯧꯗꯨꯅ ꯊꯥꯄꯥꯔꯤ ꯑꯕꯣꯛꯁꯦ ꯑꯩꯅ ꯀꯧꯕ ꯇꯥꯗ꯭ꯔꯦ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯂꯐꯨ ꯏꯔꯣꯟꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯝꯕꯅꯦ ꯊꯥꯄꯥꯔꯤ ꯑꯕꯣꯛꯁꯦ ꯍꯧꯗꯣꯛꯑꯣ ꯊꯥꯄꯥꯔꯤ ꯑꯕꯣꯛ ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯦ ꯅꯪꯗꯤ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯡꯁꯤꯕꯤ ꯑꯕꯣꯛꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯄꯥꯔꯤꯁꯨ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯤ ꯇꯥꯔꯛꯏ ꯊꯣꯏꯕꯤ ꯇꯣꯛꯑꯁꯤ ꯅꯁꯥꯗꯨ ꯋꯥꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯁꯨꯝ ꯇꯧꯅ ꯏꯕꯦꯅꯤꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯤ ꯄꯥꯔꯤꯁꯨ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯊꯣꯏꯕꯤꯅ ꯃꯊꯟꯇ ꯂꯩꯕꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯏꯕꯤ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯁꯤꯜꯂꯒ ꯆꯥꯎꯅ ꯂꯨꯍꯣꯡꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯤ ꯊꯣꯏꯕꯤꯒꯤ ꯑꯋꯥꯠꯄ ꯄꯨꯝꯅꯃꯛ ꯄꯥꯔꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯕꯣꯛ ꯃꯄꯨꯁꯤꯡꯅ ꯃꯦꯟꯕꯤꯈ꯭ꯔꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯊꯦꯜꯂꯨꯕꯤ ꯍꯥꯏꯕꯤꯗꯤ ꯀꯩꯁꯨꯝ ꯁꯪꯗ ꯋꯥꯅ ꯇꯧꯔꯨꯕ ꯄꯥꯞ ꯑꯗꯨꯅ ꯋꯥꯅ ꯂꯦꯟꯈꯤ